ngase phongkiba tongan tongan manipuri sifong singa masum thokiba thawdo wathok singdagi maroi bi pauk sing myamna thamjagi ahan bala huyelan pauk si digi lokosaraga mitai maitai gi schedule tribe status review petition gi judgment amasum order high court of manipur na reserve tokre manipur gi yelhomi oijarak liba mitai maitai bule wasigi constitution gi schedule tribe ki list salan gadavni haibi gi akan ba khongjang sing schedule tribe demand committee manipur STDCM na sahi tara hian bi gi mamang gi sangsilak matungda mitai maitai tribe union gi maikei digi Phurup asibu ST list salana bagi damak manipur lainga na ministry of tribal affairs da thapham thokpo recommendation thagan biu haiduna high court of manipur civil writ petition ma file torakraba matungda union asina file torakhiba review petition gi judgment amasum order high court of manipur na reserve tawduna thamkhre union asigi secretary mutung Suramani na lusinglaga atopa member tare kapuna petitioner nipana file torakhiba writ petition civil adugi number 229 of 2023 ni petition adu chief secretary na mahut chinba state of manipur lenga ki chief secretary tribal affairs and hills department gi secretary amasum ministry of tribal affairs ki secretary gi mathakta file torakhibani petition adu na high court wakalibana India lenga ki Ministry of Tribal Affairs na Manipur lenga ki Home Department da May 13 English ngani ga kungani thoida aiba chirol ama number 1202609 2013C NLM tharaki adumana Manipur lenga ki maikei digi ministry asina tharakhiba sirol asigi matungina maitai bu ST lista sannana bagidam recommendation sing thabagi mathau taba thabak sing pangthoktuna leire maram asina Manipur lenga ki mari leinaba authority sing asida ministry na pirakpa sirol gi matungina Phurup asibu ST lista sannana bagidam thapham thogliba recommendation sing thagan biu habisini University petition adu High Court of Manipur na thengthang naina lokhatuna warul Wayel Satharaba matungna Mars kunga taret English ngani ga kungo humdoi da petition asigi judgment amasum order piduna petition asi dispose tokhi numichi da piki judgment amasum order aduna petition asigi ahanba respondent oiri chief secretary na mahut chinba state of Manipur mitai maitai bu ST lista salanana bagi matangda khanagadabani haibaga loinana thaba asimak judgment amasung order sigi copy phangma numitagi parga sayol marigi manungda thabak to onthokadabani haibaga loinana high court na pikhiba judgment amasum order asima Guwahati high court na writ petition civil number 4281 of 2002 gi matangda May 13 English ngani ga ahum adugi matungina pibani haina sufungdokhi High Court of Manipur na judgment amasum order piraba matungna all Manipur tribal unions amasum atopa petitioner mariga punna mangana High Court of Manipur da miscellaneous case writ appeal number 88 of 2023 ga loinana third party appeal ama file torakhi masi kaktana tana Manipur Legislative Assembly gi Hill Areas Committee HAC gi chairman Dingang Gangmaina High Court na pikhiba judgment amas order sigi mayokta special leave application number 19206 of 2023 fawba file tawduna housing matter si apex court asida pending the lady sarak sida mitai maitai bu ST list salanana bagidamak Ministry of Tribal Affairs na pirakiba sirol gi matungina thapam thokpa recommendation sing than biu haijarakhiba union sigi maikei digi review petition number 12 of 2023 amohana file torakhibani review petition asina court ta player toraklibana makoina file towa civil writ petition number 229 of 2023 gi judgment para number 17 clause 3 da yauriba petition sigi ahanba respondent oiriba chief secretary na muchinba state of Manipur na mitai bu ST list da yehonna bagidama khanagadabani haibadugi mahutta makhoigi petition adugi ahanba respondent na mitai bu ST list da salana bagidama petitioner singna haijarakpigi matungina recommendation thananaba khanagadabani haina onthokpiu haibisni maramdi Mars kunga taret English ngani ga kungo homdoi da pikhiba High Court of Manipur gi judgment amasum order aduna Supreme Court of India na samamna banatragana lana lawba yabagi phibam da leire mitai maitai bu ST list salanana ba state of Manipur na khanagadabani haibadugi mahutta Phurup asibu ST list salanana bagi damak mathau tariba recommendation thanana ba khanagadabani haina review tawiu haibisini review petition si tha sigi kunga mathoida High Court of Manipur gi justice golmai
Gaifun Silugi bench na lokolakpada petitioner singi maikeda senior counsel M Hemchandra na lepki adugi state respondent singi maikeda na special state counsel M Rabi na leplaga Union of India gi maikeda na DSGIKI's Samarjana Lepki. Nomidasi the Kona party Punamaki Makedi Torpa submission sing Taraba Matunda review petitioners judgment amas order reserve Taure Haina Lauktoki Bani Hanisu Paush the Makatari Atop Paumana Ulfana Center Amasum Assam Lenga Kangasi Tripartite Peace Accord Kuyak Pinaragani Assam ki Bapangal Kanbalahulup Ama Odiva United Liberation Friends of Assam Ulfaga Union Lenga Musum Assam Lenga Kagi Marak the Puari Ehoragadaba Tripartite Peace Agreement Ama Hayang Kuyak Pinaragan Hadi Nakalahum Nalakola Kliba Taurang Sigi Panam di Saiki Sang Sina Assam Lerak Liba Insurgency ki Irang Loishindu Isteradu the Intapa Masum Maraset Purakna Bani Hadi Masigi the Makayang Nuntil Pumanga Tarakota Leva Sigi Kunung New Delhi the Nakalahungi Marakta Memorandum of Settlements Ama Kuyak Sinara Pinaragan Hadi Kuyak Pinabasi the India Masum Assam Lenga ki Mochinba Awang Bataki official Singamadi Ulfagi Mute Sing Sarugagani Wapam Masingasi Assam Lenga ki Makedigi social media ki platform X ta Pong Dorkibagaloina Nakalahumakta Kuyak Pinabasi the Union Home Minister Amit Shah Sarugagane do Assam Lenga ki Makedigi Minister Himanta Biswa Sarma Sarugabagaloina Ulfagi Proto Faction gi Makedigi Makoktung Balusing Basing Sarugagani Makoibu Arvin Raskoana Lusingani Hadi Peace Accord in Assam ki political, economic, amasum social issues in the Mayonari, Kudong Sada Basing Kokan Bagaloina, Assam the lyrically by yellow missing, Punsi Mahing Fakat Hanabagaloina, Makoina, Masagi Lamgi Hak Laza Bagaloina, Kalsar Gueva, Hiram Kiad and Axian Hadi. Panmaya with a Hayang Nakalungi Marakta Peace Accord Amakuyak Pina of a Torang Punamaktabu Loikrabasu, Lahulobasiki, Pares. Baruwana Lusingba faction Amagimio Shingdi Saruk Yaridori faction Asidi Mamang Taktagi Hona Langa Kimekedi peace agreement Kuyak Pinasi Hybida Yaning the Bapungok to Narakibani Adomoinama Accord Asigi interlocutor Singa Aruba Pirep Malona Bigidama Ulfagi Protok factionsu Lusingba Ras Koa Anup Zetiamadi Sasdar Sauduri Sing Basing Mangzona Delhi the camp Taudun Larakibani Ulfagi faction Asiga peace talk Taunabada Intelligence Bureau ki Director Tapan Deka Amasum India Linga ki Northeast Affairs ki Advisor AK Mishra Yawani Hayengi Piba Masi Oiraknaba ki Damak Haukipa Kumza English Singaniga Amadigi Hauraduna Arvin Raskoana Lusingba Ulfagi Makedigi condition Yaudana Union Linga ka Wari Sanaba Tarong Lakalakrabani Panbayabadi Ulfasi Haukipa Kumza English Singamagama Pango Humdraga Mapana Ningtamba Asamam Ohenabagi Dimanda Linkat Kibane Duga Kumza English Singamagama Panga Maudrada India Linga ki Makedigi Lahulubasibu Levasigi Lonia the Balupni Haina Laktukibani Atopa Paumana Manipur COVID-19 ge anoba variant JN1 Yoroklabra Delhi degi halakhiba senapati degi nupi ama COVID-19 positive oiramli laiba asida nahomna COVID-19 gi khwai degi ikon kona haujuk phawbada thengnaba anoba variant ama oiriba JN.1 nahallaba miyoi singi masing hengatpa numit khudingi thengnarakpa gi iroinana state khara anoba variant asina nahallaba miyoi sing laikhidabagi thaudok thoklaklingai gi sairakta handakta Delhi degi Manipur halakhiba nupi ama COVID-19 positive oirambadagi marks laina asigi anoba variant asina nahallabra haibagi Ohang Tolakle. Manipur Nauna Thing COVID-19 positive case asigi matang pauksi sin health services directorate ki official singdagi phangba pauna haibada Delhi dagi halakhi banu PS COVID-19 positive oire haibisi ngarang khanglakibani mak tha sigi taraga tarukta Delhi dagi Dimapur phawa aeroplane tongduna laklaba matung Dimapur dagi magna leidiba Senapati district ki pawmta phawa NS2 paringda lakibani hari Magna mayum yoraba matung na masada nungaitaba phorakpadagi test tawrubadu COVID-19 positive oiramkibani maram asidagi haujik mahakpu home isolation tawduna thamle hari adumaina mak handakta na hoununa leiba asigi miyamda khudong thiba thokalakliba COVID-19 gi anauba variant asimangna mako positive ohelabra natragana oibara haibadudi official oina khangba Ngamdri, Adomaina Sapsana Kangduk Nabakidam Maki, sample sing, genome sequencing Tauduna Kangduk Nabahonari Hadi. Anoba Makalgi Bere Nasina Kanaguma Muemada, Nahalabasu Masigidamak Tongan, Balayung Sing Fongna, Ulaktabana Kangdok Pada, Line Tokti Hadi. Panmaya Brita Sigi Kunga Tarukta Loisanga Sigi Director Dr.
Khoiram Saskumar Mangang Namaki Office the Pangtokiba Pau Gimipamada, Numit Adu Pawadi, now Landarakli COVID-19 Anawa Beren, ZN.1 and Nahalaba Mioi Amata, Manipur, Latri, Hanafung Dokuni. Adominamang Indian SARS-CoV-2 Consortium on Genomics INSA COZ gi matung ina hauzik lewa sida COVID-19 gi anauba beren oiriba ZN1 na halaba apunba case masing samaga yankhai katre thengnare masigi manungda Kerala na khwaidigi yamna case humdraga nipan thengnaraga Gujarat ana kunthraga mari thengnaduna ani subada leiri haidi aduga INSA gi OC na khwaidigi thengna pirak data gi matung ina lewa sigi state amada union territory tareta COVID-19 gi anauba beren asi thengnare haidi hauzu power anauba beren asina nahalaba miyo ising thengnaraba state singna Goa taraga nipan Karnataka nipan Maharashtra taret Rajasthan manga Tamil Nadu mari Telangana ani amasum lewa asigi kunung Delhi da amani haidi anauba beren asigi thengnaraba apunba case samaga yanghai kataret ki manungda samaga nifuga matoni saliba tha sida thengnaraga atopa case taraga turuna mamang thara thengnakhibani World Health Organization WHO gi matungina ZN1 hairiba COVID-19 gi khwaidigi noba beren ase mi amadigi amada thunu yangna sandokpa ngamlabasu miyoibigi thawai manghanba ngambagi sangdi yamna nemi haina phongdokpasu leidibani atopa pawmana Moirang Pansang Laikai Ward number 1 Buchuchampur Nota Laibani Herakle Nagamapal Kangzabi Masinda Laiba Fast Floor Infinity House the Service Branch Oiden Salairakliba Care Health Insurance Yauruba Bisnupur District Moirang Pansang Laikai Ward number 1 Degi Miwemana Insurance Asida Maki Tifam Topa Senpam Sing Tirubigi Pirakiva Receipt the Mark address Asi Moirang Pansang Laikai Ward number 1 Hairaga Susampur North 795133 Manipur 14 haina pirak lahiri insurance asida makna yaw policy gi matungna pifam thokko premium pibigi receipt adu ngarang Haryana gi Gurgaon gi Care Health Insurance Limited asigi maikai digi authority amana khuyek pi duna tharakhibane hari pausna makhata na haibre thawong asi Care Health Insurance Limited asigi maikai digi matau karam na satharakli bano haibigi sapsaba maram sing khangmangamdre miwe sidi moirang pansang laikai ward number 1 leijabane hari Panmayabadi matam khara ki mamang na su Imphal gi Bir Tikendra International Airport asigi address ta lamka haina thonjulakhi bagaloinana more da leiba mita gi khul khara su kuki gi khul maming sing onthoktuna health card pibada yaura halakle haibigi wathok laikhrabane atopa pawmana lan gi saitheng nanglaba artist sing gi thamoi gi pawdam anisuba ayangba sing gi thamoi sumat khiba nupi sabi Robindro Lilagi Phambaka setnabagi nungnangbaga hingnanabagi damak nga yokpagi thabakna arangba maithong maksinba hahore hemsan ningthaujam sumang lilagi nupi sabi Sorokhaibam Robindro me ahumdagi haurakliba hauzik phawbada luisinba naidriba Manipurgi tamthiraba lan asigi saitheng phangliba singi manungdagi ahanba oina toan art form singda khongdariba Manipurgi artist singna thengnariba awaba sing mathang paudamna bigi sem sarakpada ahan boina Manipurgi sumang kumai sumang lilada nupigi saktam langlaklibi sagol sem sanaga hakthengna unarubada mahna hinglam liba ningba kairaba punsi marilgi paudam miyamda report tawkhraba matungda anirak suboina sumang kumai gi phambakta mama mataimagi rolda lamba tawbinaba leitrabi langthabal lek makhalekai digi mayamna Sorokhaibam Robindro hairaga hena khangnariba Sorokhaibam angawunakhi Unaki badura magna hai me ahumda haurakhiba tamthiraba lana du tholakani mangjawna khangkidabana tawbulgi lai harawgi thoromamaga mari lainana numittumaktada lila uluna basaki lilagi makeup hauраklaba matamna Facebook ta Susampur irang thokli haina thagatnarakpagi paw thengnakhi irang adu hena kanchilakpadigi tawbulgi laibungda lila ulamdana yumdalakhi numit adudagi lilagi phambakta khongdajaba phanglakidaba sungasi phawda ahongma leitri Laibaki irang ne masumiyamna lawiba thaudang singsu Phurup asigi damaktani haiba wakhalon ga loinana ngasi phawbada lilagi phambakta khongdaba yadana lairakhiba thani palom phajilakle lilabu khoidajaba miyoi singdadi haiphet nuaitaba pokpa yoramba siyai adubu luribadi lilagi phambakta khongdaba isagi sinpham oijaduna yumpujarakpa isai su sembagi Pambai oijarakpa asidagi thanipan sena khainarakpa sidadi kanana su aikhogi damak khanbirangwadaba mandi heraki kumja English ngamaga samapan go humdra kani thoidagi sumang lilada khongda duna lakraba sumang kumai de nupigi role lorakhibi maha haujiksu mayum pudun leramki apokpagi ming Sorokhaibam
Zadop amasung apokpigi ming surakhabam ongbi mai pakpi kawi ahal animak laikhidre apokpigi angang taraga mathugi manungda mahakna nipan subani imung manungi leita laira marakta yamna wana hingjaduna mai tamlakhi adubu shell leraktabadigi mai makha tamthapa phangdabadigi phibam lakpadagi sumang lilagi artist oiduna mai masin tambada asangma shell khara oirabasu mateng pangna bo hotnarakhi angang oiringaidagi hauna Bollywood sanaba yamna pamlaki adubu maning thungkite lila yauduna phanglakpa sel tungsinjaraga masagi sei kunthraga tere surappa kumja english ngamaga samapanga maudraga marida amitaga yumbal punsida khongdaminarakhi hauzima ki masanupi aniyamasu masanupa ama puna ahum leiri hadi mangna makhatana ahak isagi oina imungi sel tungi phibam phatabadagi makhatana ihai tamba phangdrabasu ise singbudi matik saba mi amamam ohaina na hotnaramge khanduna sumang lila dagi phanglakpa senpham sing tungsinduna hotnarakhi isanupi ama hauzik mai tama loreduna private school masa amada oja oire isanupana medical tamduna ayuski doctor oinana rims ta intern loiraba matungda thabak ngai boina aphang aphang thabak sing suduna honari sumang lila dagi phanglakpa apiku senpham sing tungsinjaduna isa ohum mai masing tamalakhibani adoba haujikti tha nipan changsilaglaba lana sina maram oiraduna lilagi phambak khongdabasu phangdrabanina hingdabadi yadi khanduna chakhunggi mai mutanaba lausuba maru oina ngagi pham tawduna hingnabo nari usi watana nungtigi satuna ngagi pham masa amada thabak suri lila dunupigi role lawbadagi yamna yengna biba masum akhi amok tawduna lunana legadaba paksabani adubu hingnabagi lanphamna nungtigi pham satpada nungsana yeibidigi kusu komen loina kathekhiduna haujikti mimangna thokpada ikai rekhi sayam silakpadagi haksang sonjilaklabasu isa singi sakhu maimutana badi honadaba yade ngagi pham tawbusisu aduki matik wai artist oina sei kya lakchar khiba du ngagi pham tawbuda ahan wadadi chusina khidi maramasina haksangi phibam yenglaga lakliba mars phawpadang ngagi pham asi tawraga makha tarakwadadi sel phangbiya ba atopa sinpham ama yenglaga ni haina pungning nungsina phongdorakhi loina miyamgi thawgal tawjaba artist amuk oina lainga amadi miyamna phongdok chaningi hairaduna matam gi oina artist singbu yokhatbiu artist haibasi khunai sigi sangin mingseni khunai si karamba phibamda lairibagi haibasi artist singna tawthorakpa ek ki matungina khangadabani sorak haibam robindro elias angaugi miyamna haujik phawba kaungam lila kharagi manungda thasi purnima khamu marfugani thoi nungsibiya gi imphal khomlang laman manjakada 21st century gi kunti sanagi nga naitom satpi thamba laikhoki thamset lekang thamba arubi isel yening thana ngaidi pari ahal kaisam thong thoibi amasum kaidaubai kiduino corona panbiyai lana sigi seitheng na nga yoktuna hingnabigi lambi thihori ba artist asi best actress supporting actress second best actress na singomana sing tharga tuan ba mana taragani pa na yomduna lehoragasu masagi pamjaba sinpamna matam kuina khongda jaba phanglaktabagi nungnangbaga nungsamnarta hingnabigi dama nga yokna ba honabaga anina pullaga ayengba punamaki thamoi sumatuna lakhibi maki maithong awabagi amamba mami kaya mayek singna tahori Atopa Paumana, Manipur Lenga ki legalization ki order Susampur objection tarakli, Susampur District Christians Goodwill Council district as the legalized Togonohaina Deputy Commissioner of Wakat Craig. Say Kuntraganito Hena Manipur Liquor Prohibition Act 1991 Sanaduna Lakraba Matung Manipur Lenga ki cabinet mi from the Lokibu Warep ki Matungina Prohibition Act as Lautuklia in a Tasi Tarukta Manipur Gazette Order Number FX at 13/2022 E. FR Clause 1 Thokibabu Susampur District Christians Goodwill Council ki mekedi yaning da bapung tok pagaloina district asigi deputy commissioner da lenga ki order asigi matung na Susampur district yu legalize tawbigano amaso yu yon bad ayaba pibigano haina wakat kre wapam masinga si council asigi president amasum secretary anina punna khuyek piduna deputy commissioner da pisin kibani makogi serola duda Yuda Tamlamba Ating Balakopana Kunai Gemasumiyam Setmilon Siting Pirakbagaloina domestic violence ki Taudox Hengat Hangania Masumiyam Punging Wakal control to Bangamla Hedi Makasa Tarakpoina Sanaleba Poxi to Papa Mana Mitop Sangsalakpa Katnariba Phurup Anina Kulai Tadok Nadabadagi Irang Lushin Dabani Phurup Animaki politician Singamasum CSO Singa Wari Sanaba Houre Kalita
Manipur thuklibi irang si hauzik phawba lakshan ma ngamdana leiriba si yumlonaba Myanmar gi irang na maram oiraga mitop sangshilakpa leptaba amadi Manipur gi lan tawnariba nakalani mangna khulai thadoknadabadagi ni haina Indian Army gi Eastern Army gi Commander Lieutenant General RP Kalitana phongdokre Eastern Army Command gi headquarters oiriba West Bengal gi Fort William da pangthokiba pawmising unaba amada wangang laduna RP Kalitana makhatana hai Manipur khatnariba maitei amadi kuki Phurup ki misa miyamna khulai pairiba makai matam amada hektamag irang tholakpa yabi go ithokpale Manipur police ki armory di ki lakhiba bu oirabasu Myanmar gi pusilakpa bu oirabasu state asida khulai marang kaina paire abisidi mayek single security force gi mathawasi leba aduda khatna sainaba amadi hatna sunaba thonaba haibadani hairiba thawdang asimadi hauji khara makai di thabak to onthokpa ngamle haina lawi yare aduma pung phana tangdu laitaba hanjilakpa ngamnaba nakalani makta painariba khulai singasi maru phongna lathokpa sangi asigumba lone yadaba khulai singasi leiriba makai di irang asi nemkhiroi state amadi central force kusamna dun state asigi tongan mafam singda operation kaya marum satakre haukiba tha manga rom asida nongmai amadi maru kaya marum fogat pangamkhre asigumba saira asida Myanmar military junta amasum laiba adugi lalawbusingi marakta irang tholakpa asina Manipur gi irang asi losin handana bigi asoba masa amoiri Manipur natana Myanmar gi yumlona ba India gi atop state sing sutang du laita da pukhale Myanmar gi military junta amasum laiba adugi lalawbusinga itatatana khothokna ribana India gi ngamkhaida Myanmar gi citizen kya marum sensilakli ba miyoi sing adugi manungda miyoi khradi irang asi loikraba matung Myanmar da haning mi apam lairabsu kharadi India da dumok makhatana laithaki ba yabagi pibam da lairi maramisna state police amasum Assam Rifles na lanjelakpu sing asigi biometric lawbi thab akan mamonu sathari asumna miyoi kya lebas lanjenarakpana lone yadaba polam sing puthok pusin toram yabi oithokpusu hengalakli India amasum Myanmar ki lona basi singamasum asukpa umangi saruk sing oiba maramna security force singna phana ba hona badasu khudong sa da ba kya mayongnari Manipur tangdu laita ba hanjin hanna bagi damak Phurup animaki politician singamasum civil society organization singi thakta Wari Sanaba Houre di Makasa tharak poina naharogi thawdang poksi digi to papawmra singkhong singyagi mitei khul singda kuki singna usit thawoi da thawong kya sathari singkhong singya daleriba mitei khul singa naknana singthakta leiba kuki khul singdi kuki khulai pai bisna numai kapsilakpada natana loudspeaker na singma sijina dun usit thawoi da buhai kya wahai wata kya sijina dun mitei khul singna lauksilakpagi thawong sing sathariba sida laingak na matam sana yengsinba wafam sing thamlakli Imphal East District ki Yengang Pokpi Santi Khongbal si pangthokiba pawgi mifam amada Yengang Pokpi awang leikai ki mera paibi khongba tabam ongbi inawbi na phongdorakpada kuki khulai paibi singna mafam asigi mitei khul singda toina nomai kapsilakpagi mathakta loudspeaker sijinaduna mitei singna usit thawoidabu wahi wata kya sijinaduna santi pamjaba khoibu ngahak kai hauduna khoirang khosauna hali mangna makha taraduna hai Tha sigi kungama Christmas numita kuki khulai paibisingna ayuk nungthilda numai kapsilakraba matung numidang loudspeaker sijina du numitei khulda onchilaga thabal songsi mitei nupising thulaklo haina karemna badana tana khuladugi miyoising phawba amamam to oina mingkauduna phajadaba tabada nungaita puwai sing phawba sijina rakhi Mathang inumita istera amadi central force na singthakta lairiba kuki singi bunker thuwaki bunker sing thuwakraba matung amuhana kuki sing atopa kampam khara anauba bunker kya saduna mitei sing landana bigi thorang tauri yang pokpi hoiriba mafam asi maikei ahumda kuki khul singna question laga mafamni asiguma phiba masina kuki singna maning tamna mitei khul singna landaning matamda landaba karemning matamda karemna dun lairi Adubo laibak phabadi khulasibu ngakui senbiriba village volunteer force na mikup na umsingna khunja sing asibu sena bi bagaloina state force na su khunja singbu kup sena bi bedigi ka hena pamda ba thodok thoktabani lana sida khunja singna wari basibu lenga ki mari lena basingna hena miyeng sangbi duna mathau ta ba thabak sing pekhat bi hoina su khongba ta bam ongbi inawi na makhata na phongdorakli Paumising unaba du saruk yakiba village volunteer force ki member longjam Tompok na phongdokpada lamdam sigi mitei khul samaga taraga mathoi village volunteer force lingno khunja sung ngak senduna lakli lana sida khul ngak basuna khul ngak ki matakta ai khoi goeba economic resource lehana na balengak ta taksinduna lakli madugi khongthang amu ina handak lamdam sigi tuan mafam taraga ni thoida lengak na veterinary agri fishery horticulture singba lamda tengbang kya pirakre makhatana loijing luya da leidiba mitei khul singda su asigumba thawang lakhona lengak ki mari lena basingna yengsin biu haidi
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ